Theatre amadi playwright ama oina malem asida chawba phida kalambad natna lemzaningai oiraba mingthol kayana leitinglaba imalebak manipurbu malemda saktak piramba amadi arangba thwan michak amagum ngalamba Oja Ratan Thiyam na Manung Matam Chadana Leikhidabada KHENJONGLANG IMPHAL ki artist sing amadi Thoumi Singna Awaba Phongdorakli KHENJONGLANG IMPHAL East ki secretary na thadorpa cherol amana makhat taraduna Leikhidaba Oja Ratan Thiyam ki saktam dangasi IMPHAL East ki awasing kairau khunau irilbungda leiba KHENJONGLANG Theatre Complex da KHENJONGLANG gi artist sing amadi Thoumi Singna leisu katkibaga lonina minute ani tumina leptuna Awaba Phongdoki amadi Oja Ratan Thiyam ki thawaina taibang semba mapugi nakta ingna chingna leirunaba thawni kibaga lonina maki imung manungna nang hauriba awabadasu KHENJONGLANG gi artist amadi Thoumi Singna saruk yari haina cherol asina Phongdorakli